ngasi numida waram phonggiba panam pausi digi maruebi I pausing khongasaraga Manipur top channel gi maike digi myamda thamjagi hanbada Manipur covid positive case manga sukri health directorate na covid ki akanba section thourang kara khutri ngasi Imphal East ta miyoi ama aduga Imphal West ta miyoi ani covid positive oiba thengna ki boloi na tha asigi amadagi ngasi phawbar Manipur covid 19 positive case manga sukri Directorate of Health Services na akanba section thourang sing khutri Health Directorate Government of Manipur na thadorak pachirol amada Manipur June amadagi ngasi phawba miyoi 13 ki sample test tawbada miyoi manga covid 19 positive oiba thengnari ngasi phangkiba test ki result Imphal East ta gi miyoi ama amasum Imphal West ta gi miyoi ani positive oiba thengna khibani positive oiraba patient manga gi manungda mari di home isolation da lebani hawkhiba pungkun gi mari sigi manungda discharge tawbagi amadi referral torakpagi report liti ngasi phawbada oiriba covid 19 gi phiba Manipur gi oina Bishnupur district gi miyoi ama Imphal East gi miyoi ama amasum Imphal West gi miyoi ohumni ngasi gi oina miyoi taraga manga test tawbagi manungda miyoi ohum positive oiba thengna khibani ngasi phawbada puna miyoi 13 gi sample test tawkhri test asi tungan mawong haibadi RT-PCR TrueNet CBN AAT rapid antigen test tawkhibani report asina makha taraduna kumja English nganiga kundagi ngasi phawbar Manipur COVID-19 case la amga lising nifumanga case laikhibagi manungda miyoi la amga lising kuntraga tereka chanipanga mautraga humdoina phaduna hospital dagi discharge tawki duga puna miyoi lisinganiga samaga nifuguma pan covid maram oiduna laikhidri Manipur COVID-19 case hengalakpana maram oiraga Directorate of Health Services na su akanba section thourang sing lokhatri COVID-19 control tawnabaga mari lainana tuwan ba committee khaidokbaga loinana team gi leader sing hapkibaga loinana atai mari lena po official amadi staff sing su team dagi members sing oina thamkhre tuwan ba committee sing adudi test technical and expert and advisory biomedical waste management oxygen supply and private hospital office spokesperson in issue of press release and IEC management, quarantine management, control of civil work, management of isolation ward, screening facility, JCU in hospital, surveillance and screening, test COVID control room, HR management, procurement management of testing laboratory, data management, analysis and reporting, private sector coordination, CSO, NGO, PRI, IMA, training and research, logistic and supply chain, vaccine and cold chain management, transport and ambulance management, home isolation amasum psychological support hairiba committee singasini committee singasigi team leaders singi office medical directorate ki office ta leibaga loinana team singna nongmada yamdrabada amuktong oirabasu unaduna leiriba covid ki status amadi tawgadaba thabak singi matangda wakhanagani multi team natragana interdepartmental coordination ki wafam lakpa matamda health director na report tawnabasu khankhre amarondana Ahmedabad ki plane kaifamda Prime Minister Narendra Modi masasatun yingsinkhri plane kai hibigi matangda thiganaba awangba thaki committee ama semle aviation minister Ahmedabad airport manakta ngarang Air India ki plane ama kai hiba mafam aduda ngasi Prime Minister Narendra Modi masasatun hakthengna yingsinbaga loinana makok thongbo official singa loinana plane kai hiba duga mari lengana review mifam ama su pangtokre agency ki pauna hai ngarang plane kai hi pathaudo du ate aso open nang bari civil hospital laikana duna leidi pamiyoi sing ngasi prime minister na unakhi bagaloina plane adu tongki ba amakak hingau bamiyoi edu gusu nakhe loina ma na matau kram ni hingau bagi habi gi matang na spaudam khre tungdo prime minister na plane kai pham matu satun yengsin ki bagaloina na sok thabal laitana rescue tawbagi thabak tawriba team singa su unaduna wari sanakhe Yengsin Kongsit Loiraba Matung Prime Minister Narendra Modi na social media ki post amada asiguma khanghauduna thokpa thawdo amada miyoi kya gi punsi mangki basi thamoi kaiba madi phongdofam khangdaba thawdo amani thawdo asida laikhidraba miyoi sigi imung manungi nanghori ba awaba da saruk yari haina phongdokhre Ahmedabad leiba residential quarter amadi BJ Medical College ki mesta Air India digi flight Tasinduna kai hibadu college asigi mahiru yauna miyoi kunga mari rom siramba ya hina panari laikhidraba miyoi kunga mari asigi manungda medical tamba mahiru yauna practicing doctor amadi doctor singi imung manungi miyoi sing yauri
Mahairoi kya ama soktuna haujik civil hospital Ahmedabad lekanari. Plan kai bagi thaudo asida haujik phawda haksang sani ga mogdra phangma ngambagi manungda miyoi sani ga humfuga mangadi thawa yaudra ba haksang oina thengnakibani. Masigi manungda Air India ge plan adu tongkiba miyoi sani ga nifuga nithoi gi manungda amakhak natana ataidi shire haina confirm tawri. Ahmedabad ki ngarang thokiba plan crash adu da laikidraba miyoi singi naknaba imung manungda Air India gi mapu oiriba tata group na lupa crore amamam compensation piraga ne haina laktokri. Air India ki Chief Executive Officer and Managing Director Campbell Wilson su plan kaifam madura ngasi hakthing na satuni yangsinki thaudo asi mangna thamoi suru nuaitaba phungdokpaga loinana awaba taraba imung manung singda mapung phana support pigani hana phungdokre loinana thaudo asigi matang special team amana investigation hokre hadi amaromda Aircraft Accident Investigation Bureau na thaudo do formal investigation tauna be hadi Union Civil Aviation Minister Mohan Naidu na phongdorapagi matung ina investigation asi Civil Aviation Organization na PDB International Penatocol sing asi ngang sakadabna hari loina na hiramasi gi matang na ningthi na thijinna bagi damak lenga asin awang pathaki oiba committee ama sem raina phongtokri nakala marom Tata Group ki chairman and Chandrasekhar na thaudo asida laikhidraba singi imung manungda lupa crore amam piraga na lakthoki baga loina na soklaba singi ana lengi senpam kutimak puthokani loina na BJ Medical College ki anobo hostel sabadu Tata Group na mating panglaga hen laktokri kai khiba plane adu da crew member tarangani thu yawbaga loina na passenger singi manungda India masa samag humfu mapan British masa yankai homdoi Portugal masa taret amadi Canada masa ama yori plane gi emergency exit gi songta hobudi gi hingoraba Biswap Kumar Ramesh British citizen hari amarom nana hayeng gi mafam ayamba nong surabai hai lakliba numit nini romasida Manipur gi mafam ayamba na nong surabai ye haina India Meteorological Department Met Center Imphal gi report amana hari report asigi matu ina hayeng June taraga mari digi horaga Manipur gi mafam ayamba da nong surabai ye haina yellow warning tawri Tamenglong Senapati Urkul Ziribam None Bisnupur Tengnopal Sandel Susampur amadi Ferzol gi mafam khrada nong surabai hai hayeng Tamenglong Senapati Urkul Kamjong Tengnopal Sandel Susampur amadi Ferzol district gi mafam khrada nong surabai yari Kangpokpi Imphal West Imphal East Zeribam None Bisnupur Thawal Kaksing district gi mafam anida nong surabai yai haidin su paus na makhatana su phongdokli amaromdana ansam gi phirep sawgalakli Nagagi homeland the border fencing toksilak but lep kadabane free movement regime FMR lauthoku yaro haiba all Naga student association Manipur ansam gi phire mapung phana sagot kani haina Naga student union Sandel NSUC na phungdorakli NSUC ki sirolamada ansam gi miyang makhar Naga area singda tha sig animas ahum thalenga ki loisang sing thong lonsin bigi khongjangda Senapati district gi SP amasum additional SP law and order na Senapati district student association gi thomi singda satakhiba thawong yaning da phongdorakli loinana ansam amadi SDS in sangsilak khongjang singda Federating Unit Naga Civil Society Organization singna punalemina Naga miyam gi democratic khongjang sangsilakpada saruk yanaba sem sadar lemina sainasu loop asin apple torokli ado tentang na sumna miyam na thamjage haujikoi na di miyam paus matang solution jarage masum makata ba no update miyam punangai minasi